ngasi numidang uramda phone ki papausia sing da yauba thokiba thodok athok sing ki matang da Manipur Circle News ki maikai da gi myam da paudam jage taminasi ahan mada kangla pauche da gi lokhachari laimakhongi military hospital da Potchei thinba chatpa gari ama KUKI singna namduna munnaba honaram badagi kankre hairi laimakhong military hospital da Potchei thinba changluba mitai gi gari ama KUKI macha singna army gi mamangwakta da overpower taroga hijack tawna ba honarak padagi Sikh regiment gi kangbu amana gari adu KUKI singi makutagi kalhoure hairi hairi ba thodok asing asi ayuk pung 8 minute kulom tabada laimakhong ex serviceman colony gi checkpoint manakta thokibani hairi Mahindra Furio truck MN053 4065 asi driver Erisakanta Koba Amana contract Waki Potchei Khara Laimakhong Army Hospital Tamna Pinaba Lakpada Laimakhong ex serviceman colony da Leiba Sikh regiment ki Kangbu Amada entry Taunaba Mahaki Gari ki number Amadi Maming Mathasing entry Taunaba Gari da gi kumtharakhi Matamadu da Manak Nakpada Army Singsu Khamduna Lei driver aduna gari dagi hek kumthabaga KUKI macha ani changchilaktuna mahaki gari adu namduna munaba honaki hairi matungda mahakna laubadagi manak nakpada leiba Sikh regiment gi kangbu ama changchilakpaga loinana gari gi so adu KUKI macha sing adudagi munba ngamhauki hairi thodok asigi matangda laimakhong army gi commandant masa laktuna yengchenkhre hairiba gari ase kanto sabaldagi nongthombam brojen allies inau sahi yangkhai mathoi apokpa leikhijaba babu kauba amagi laimakhong military hospital da contract wakta thabak suba amagini hairi ngasi mahaki driver Risikantana gari asi thauraga laimakhong army hospital tamna chatpagi lambida thodok asi thokhibani hairi Nakalamorom da pandam pauche da gilakhachari helicopter kaibada Iran gi president sire Indiana hayeng awaba phongdok na ba lauthokre pathok sake taminase ngarang Iran gi nongpok thangba Azerbaijan da helicopter kaiba gi thodok ta Iran gi president Ibrahim Raisi amasung leibak ase gi foreign minister Hossein Amri Abjola laikhitre hairi Iran gi president asina laikhidabada Indiana hayeng nomagi oina awaba phongdok lagani Iranian mediana helicopter kaiba gi thodok ta leibak ase gi president sire haina lauthokpaga loinana helicopter aduda tongkiba mioi amata hingbagi khodam phangdre Ibrahim Raisi kumja lisingani kunmathoi dagi Iran gi president oirakpani Iran state mediana thadorokpa video amada lusingba asina chopper asida tongba amadi aircraft asigi thongnau da yengbagi saruk yauri helicopter aduda foreign minister yauna atai lusingba kharasu tongba ukhi amorom da Iran gi president Ibrahim Raisi na laikhidabada hayeng leibak pokpa numitta Indiana leibak sinba thungna masu ahum gi firal tangkhai singthaduna awaba phoglagani haina Union Home Minister na lauthokre